Nga tauji yam tangna thokpa khoi lekai da yum amani khaka tawdu yam ot oina tawna bam leiba khangbra khoi nga ngai da yam chatla chatla sai haw haw khalaga pafor gum ba chare e adege ai ba sawi na khule ai ji sila pakora mahi ma haw ma Pokola gogi. haram de mayam ngasidi akhoi cheiraoba numini nongma panba numit yojibu yengbiriba pumnamakpu cheiraobna lakpada pumnamakpu yaifa paujin pijari tekta kaidana nadana yamna nungaina leiba oibiyu do khoi ngasi cheiraobagi akhoi ju injang napi khara mathakte hekpa kakhla ai di thang pukhalakre do nakupi se kitang lai de katpari lengi do ai lokko pirora kaino tongna bra thau nga thongbagi hapna bra da adu lai de khara khara ko ni do phai adu phai dem do makka mani de yendem je khara chawba hore thuna di chaw khatle ai yam chim jaw yin do adi yam pikna thabne ba handak yendem je hanagi aribudu loinmak kamaru de sidara pode nauna thagat pune ado phanayam chaw khale hawai je champutta jo hapo si ngai bani agon solokano irujarabani irujaradi sokpa de nupa da irujaradi sokpa de irujadragadi sokpa yae nupa da yam sengjan yam sang sengjan han pungseng seng kaino no pare dum seng irulur ado julu ai drajo nupa oiningdi hoine ado nang oiningero oiningero seng dikha seng yaita seng am do jani kukil si mapam yam na jide pan bagi ko aine ne hekpham khangdre ba kanam be heksige karam ba he ojigena kaino gi pali phanayam pali sila asida nate asida chow yaw nang udab le si loi li jiro ba chika kano da di lo hekhi do sida ga leiri miyam judro si makhong nang udab da sida ki yali ba chow wari ba ngak tne do sonda ga pali je si ahana palak pa kanggu dune ba ya sika ge mayam kaino adu jo am le to riba edu nangna yare habidi khangde ko nadre di tu sidai ji mapung khaw yawi ka champutta ga yare ate da nangna pande ariba thine habdi da mayam pali haibin da ina haning jate nte suduna complex handa kisi marum je thamade kitang sangjalak pa tawe amungangi tawro hadi makhal du suna na lagi ko yam da duna tongan ba singju da jo hape yare aduga champutta jo mana amani dang hapsal je yenam nakupi je mapung di phadri bako nahan len gi budagi chawri chawkhare khara len badi har nawri si sonde dum he okay droge chamane mai chong kha chadu le danga si sina khara kuppa dang do ba ho yai acho budi lingi je na apam le lo sona pawnu uragra sondi le lo si do in to akoi yenam nakupi je side demand yam lei ko je ako adu akoi yenam nakupi lawni na haiba akoi kaino je sagi yenam se yam na mi je yame adu handaki je kana gi ta doino khangde hojikti kitang di wali chawdo matam khara wali handak branglo ingkhalak pune buko sidagi bdi kharga thuna horani adu demand je yamandana kana hana pi doino gyan tadri fast kam adu kaino torke video da head chawbo len ba yaba mapung pharak pa de chawre na ai hajarke adu ahanba laaga lawgi buduna adum adugi oijare sidai da warong na ba yadi adu hojikti wali matam khara mapung phadri ba si sangba changje akoina na hana laigi ne na hepa wane akoina si je na han lengi bdo adudugi tangkhai mukta sangkhalak ta ngai reba adudi mapung phajana phagi si kuidri kaino si kaino togi busila hapta ni muk pharba koi lengi bdo kaino khangdi
ꯌꯥꯝꯃꯕꯗ ꯍꯞꯇꯥ ꯑꯅꯤꯗꯩꯗꯤ ꯍꯦꯜꯂꯝꯈꯤꯔꯣꯏꯕ ꯑꯗꯨꯅ ꯈꯔ ꯂꯩꯔꯗꯤ ꯖꯥꯠ ꯆꯥꯎꯈꯠꯂꯛꯑꯅꯤ ꯁꯤꯅ ꯁꯤꯡꯖꯨꯒꯤ ꯃꯆꯟꯅꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯄꯦꯔꯨꯛꯇꯣ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯍꯥꯞꯅꯤꯡꯉꯁꯨ ꯁꯤꯂꯥ ꯃꯅꯥ ꯀꯩꯅꯣꯗꯤ ꯑꯃꯅꯤꯗꯤ ꯍꯦꯛꯄ ꯌꯥꯅꯤ ꯁꯤ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯞꯄꯁꯤꯗ ꯇꯦꯗ ꯑꯩꯈꯣꯏꯒꯤ ꯄꯦꯔꯨꯛ ꯑꯁꯦꯡꯕꯗ ꯁꯨꯝ ꯂꯥꯏꯒꯤ ꯑꯣꯏꯅ ꯑꯃꯅꯤ ꯍꯥꯞꯅꯤꯡꯉꯒꯁꯨ ꯃꯅꯥꯗꯨ ꯈꯛ ꯑꯁꯣꯝ ꯀꯩꯅꯣꯗ ꯀꯣꯝꯄ꯭ꯔꯦꯛ ꯃꯔꯛꯇ ꯍꯧꯕꯅꯤ ꯉꯥꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯍꯪꯒꯥꯝꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯄꯦꯔꯨꯛ ꯑꯁꯦꯡꯕꯗ ꯁꯨꯝ ꯍꯥꯞꯍꯟꯅꯤꯡꯕꯒꯤꯅꯤ ꯑꯃ ꯑꯅꯤꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯁꯥꯡꯗ꯭ꯔ ꯃꯅꯥꯁꯦ ꯅꯄꯥꯛꯄꯤꯅꯤ ꯄꯥꯛꯄꯗꯤ ꯈꯤꯇꯪ ꯍꯟꯊꯔꯛꯑꯕ ꯃꯥꯜꯂꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯄꯥꯛꯄꯤ ꯁꯥꯡꯕꯁꯦ ꯑꯗꯨꯝ ꯆꯥꯡꯗꯤ ꯈꯪꯕꯤꯔꯝꯃꯅꯤ ꯇꯨ ꯄ꯭ꯂꯦꯠꯁꯤꯗꯒꯤ ꯃꯌꯥꯝ ꯍꯦꯟꯇꯣꯛꯏ ꯌꯦꯡꯉꯨ ꯅꯪꯗ ꯇꯥꯈꯤꯅꯤ ꯃꯈꯜ ꯃꯅꯨꯡ ꯊꯪꯂꯛꯄꯗꯤ ꯀꯩꯗꯧꯕꯩꯅꯣ ꯅꯄꯥꯛꯄꯤꯗꯨꯅ ꯆꯥꯎꯕꯅꯤꯅ ꯄꯟꯅꯅꯕ ꯎꯇꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯣꯔꯦ ꯐꯖꯩ ꯉꯁꯤꯅ ꯃꯁꯛ ꯐꯖꯩ ꯑꯇꯩꯗꯤ ꯌꯥꯝ ꯃꯣꯠꯂꯦ ꯁꯤ ꯌꯥꯏꯐꯜꯁꯦ ꯀꯩꯗ ꯍꯥꯞꯀꯦ ꯍꯥꯏꯅꯣ ꯅꯪꯒꯤꯁꯦ ꯑꯗꯨꯗꯨꯅ ꯍꯣꯔꯦꯟ ꯕꯣꯔꯥ ꯂꯥꯏꯒꯤꯗ ꯑꯣ ꯕꯣꯔꯥ ꯑꯣ ꯇꯧꯁꯤꯔꯥ ꯄꯣꯠ ꯑꯣ ꯊꯥꯗꯔꯤꯅ ꯑꯣ ꯌꯦꯡꯉꯨ ꯁꯤꯗꯤ ꯄꯦꯔꯨꯛ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯒ ꯁꯪꯅꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯅꯝꯕꯒ ꯁꯪꯅꯗ꯭ꯔꯦ ꯍꯣꯔꯦꯟ ꯉꯥ ꯊꯣꯡꯕꯩꯗꯨꯗ ꯑꯩ ꯐꯖꯅ ꯅꯝꯃꯒꯦ ꯑꯩꯁꯨ ꯁꯣꯝꯗ ꯆꯅꯝ ꯇꯤꯜꯍꯧ ꯈꯣꯛꯄ ꯈꯣꯠꯄ ꯁꯥꯕ ꯊꯕꯛꯁꯦ ꯑꯃꯒ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯧꯁꯟꯅꯗ ꯌꯥꯗꯕꯅꯤꯅꯀꯣ ꯁꯣꯝꯗ ꯃꯥꯅ ꯊꯣꯡꯕꯁꯤ ꯎꯠꯂꯛꯀꯗꯧꯕꯗꯨ ꯎꯠꯄ ꯌꯥꯗ꯭ꯔꯦ ꯍꯣꯔꯦꯟ ꯑꯩ ꯉꯥ ꯊꯣꯡꯕ ꯃꯇꯥꯡꯗꯨꯗ ꯑꯣꯏꯅ ꯐꯖꯅ ꯎꯠꯂꯛꯑꯒꯦ ꯃꯈꯣꯡ ꯃꯔꯨ ꯉꯧꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯉꯥꯔꯤꯡꯈꯥ ꯉꯧꯕꯁꯦ ꯍꯧꯖꯤꯛ ꯉꯥ ꯊꯣꯡꯗꯧꯗ ꯉꯥꯏꯔꯦ ꯉꯥꯁꯦ ꯇꯥꯎꯕꯗꯤ ꯂꯣꯏꯔꯕꯅꯦꯕꯀꯣ ꯁꯤ ꯀꯩꯅꯣꯗꯣ ꯇꯥꯎꯔꯒ ꯊꯝꯃꯕꯅꯤ ꯊꯣꯡꯗꯧꯗ ꯉꯥꯏꯔꯦ ꯀꯨꯏꯔꯔꯣꯏ ꯁꯤꯗꯤ ꯁꯤꯗ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯁꯟꯗꯦ ꯄꯣꯛꯄꯁꯦ ꯀꯅꯥ ꯌꯥꯎꯒꯦ ꯈꯪꯗꯦꯗ ꯍꯟꯗꯛ ꯀꯩꯒꯤꯅꯣ ꯆꯩꯔꯥꯎꯕꯁꯦ ꯁꯟꯗꯦꯗ ꯆꯩꯔꯥꯎꯕ ꯇꯥꯕꯁꯦ ꯅꯠꯇꯦ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯃꯄꯣꯛ ꯅꯨꯃꯤꯠ ꯇꯥꯕꯁꯦ ꯗꯥꯎ ꯌꯥꯗꯦꯌꯦ ꯑꯗꯨꯗꯨꯅ ꯌꯨꯝ 8ꯀꯤ ꯅꯠꯇ꯭ꯔꯒ 5ꯒꯤ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯆꯥꯅꯩ ꯀꯅꯥ ꯍꯥꯏꯅꯣ ꯑꯗꯨꯅ ꯃꯤ ꯑꯩꯗꯤ ꯊꯥꯏꯅꯗꯤ ꯑꯗꯨꯝ ꯇꯥꯔꯛꯑꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯈꯤꯕꯗꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯁꯨ ꯑꯐꯕ ꯑꯣꯏꯔꯅꯤ ꯈꯣꯠꯂꯅꯤ ꯊꯪꯅꯕꯩꯒ ꯌꯥꯝ ꯍꯥꯏꯈꯤꯒꯨꯝ ꯇꯧꯋꯦꯗ ꯑꯩ ꯃꯨꯟꯅ ꯇꯥꯗꯕꯩꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯅꯅꯦ ꯊꯥꯏꯅꯗꯩ ꯇꯥꯔꯛꯄꯁꯦ ꯑꯗꯨꯃꯥꯏꯅ ꯇꯥꯔꯛꯑꯦꯕ ꯑꯣ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯇꯥꯔꯗꯤ ꯍꯣꯏ ꯗꯥꯎ ꯌꯥꯒꯟꯗꯦ ꯍꯥꯏꯕ ꯍꯣꯏ ꯑꯗꯨꯗꯨꯅ ꯌꯨꯝ ꯀꯌꯥꯒꯤ ꯑꯗꯨ ꯆꯥꯒꯗꯕꯅꯤ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯥꯕ ꯃꯇꯥꯡ ꯌꯥꯎꯕꯁꯦ ꯊꯤꯜꯂꯛꯄꯗ ꯁꯨꯗ꯭ꯔꯗꯤꯅꯦ ꯁꯣꯔꯣꯡꯀꯥꯟꯗ ꯊꯥꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯩ ꯈꯤꯇꯪ ꯇꯪꯉꯦ ꯃꯅꯤꯡꯒꯤ ꯑꯣꯏꯅ ꯇꯪꯕꯩꯗꯤ ꯈꯪꯗꯦ ꯆꯨꯝꯅ ꯃꯤ ꯊꯑꯣꯏꯅ ꯆꯥꯕ ꯆꯠꯅꯕꯁꯨ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯌꯥꯝ ꯆꯠꯂ ꯆꯥꯏ ꯑꯍꯥꯎ ꯑꯍꯥꯎꯕ ꯈꯜꯂꯒ ꯄꯥꯐꯣꯔꯒꯨꯝꯕ ꯆꯥꯔꯛꯑꯦ ꯑꯗꯒꯤ ꯑꯩꯗꯤ ꯄꯩꯁꯥ ꯑꯣꯏꯅ ꯈꯨꯜꯂꯛꯑꯦ ꯄꯩꯁꯥꯁꯨ ꯈꯨꯜꯂꯦ ꯑꯁ ꯍꯥꯔꯤꯍꯦ ꯅꯪꯒꯤꯗꯣ ꯀꯔꯤꯅꯣ ꯍꯥꯔꯤꯁꯦ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯍꯥꯞꯄꯕ꯭ꯔꯥ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯞꯄꯦ ꯑꯇꯦꯛꯄ ꯍꯧꯖꯤꯛꯇꯤ ꯉꯥꯅ ꯑꯌꯥꯝꯕ ꯑꯗꯨꯝ ꯇꯧꯅꯔꯦꯗꯅ ꯃꯌꯥꯝꯁꯦ ꯍꯥꯎꯅ ꯆꯥꯅꯤꯡꯉꯛꯄꯒꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯀꯩꯅꯣ ꯇꯧꯗꯦꯕ ꯉꯥ ꯇꯧꯕꯁꯦ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯄ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯌꯨꯝ ꯑꯃꯅꯤ ꯈꯛꯀ ꯇꯧꯕꯗꯨ ꯌꯥꯝ ꯑꯣꯠ ꯑꯣꯏꯅ ꯇꯧꯅꯕ ꯂꯩꯕ ꯈꯪꯕ꯭ꯔꯥ
ꯍꯥꯏꯗꯤ ꯉꯥ ꯇꯧꯋꯦ ꯀꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯪꯉꯛꯄꯗ ꯉꯥ ꯑꯗꯨꯝ ꯇꯧꯔꯦ ꯍꯧꯖꯤꯛꯇꯤ ꯇꯧꯔꯦ ꯑꯩꯈꯣꯏꯗꯤ ꯁꯨꯡꯇꯧ ꯇꯧꯔꯛꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯛꯇꯒꯤ ꯅꯠꯇꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯌꯥꯝ ꯇꯥꯡꯅ ꯃꯤ ꯑꯃ ꯑꯅꯤ ꯈꯛꯀ ꯌꯥꯎꯕ ꯇꯧꯕꯗꯣ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯃꯔꯤ ꯃꯉꯥꯃꯨꯛꯀ ꯌꯥꯎꯕ ꯑꯅꯝꯕꯅꯗꯤ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇ ꯇꯧꯕꯗꯣ ꯑꯗꯨꯒ ꯆꯩꯔꯥꯎꯕꯒꯤꯗ ꯉꯁꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯃꯤꯁ ꯇꯧꯕ ꯑꯃꯁꯨ ꯌꯥꯎꯗꯣꯔꯦ ꯂꯩꯒꯤꯗꯤ ꯉꯔꯥꯡ ꯊꯤꯔꯒ ꯐꯪꯗꯗꯅ ꯇꯣꯛꯑꯦꯗꯅꯀꯣ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯂꯩ ꯀꯔꯤꯅꯣꯕꯨ ꯎꯌꯦꯟꯗꯣ ꯎꯌꯦꯟꯗꯨꯕꯨ ꯀꯧꯇꯥꯗ 100 ꯄꯤꯕꯀꯣ ꯎꯌꯦꯟ 5 ꯇꯧꯔ ꯆꯠꯂꯦꯃꯤ ꯀꯥꯏꯗꯅꯣ ꯐꯦꯁꯕꯨꯛꯇ ꯎꯔꯤꯕ ꯑꯣ ꯎꯌꯦꯟ ꯐꯪꯅꯗꯕ ꯌꯥꯝ ꯇꯥꯡꯕꯖꯥꯠꯅꯤꯅꯦ ꯍꯟꯗꯛꯁꯦ ꯍꯟꯗꯛ ꯅꯠꯇꯦ ꯎꯌꯦꯟꯁꯦ ꯑꯗꯨꯝ ꯇꯥꯡꯉꯤ ꯃꯥꯒꯤ ꯂꯤꯛ ꯑꯃ ꯁꯥꯗꯥꯏꯅꯦ ꯃꯣꯏꯅ ꯄꯌꯥꯅ ꯂꯩꯔꯒ ꯃꯀꯣꯟ ꯍꯥꯏꯌꯣ ꯂꯤꯛꯈꯥꯏꯗ꯭ꯔꯁꯨ ꯑꯗꯨꯗꯣ ꯂꯨꯄꯥ 100ꯒ ꯄꯤꯕ ꯑꯗꯨꯝ ꯇꯥꯡꯉꯛꯑꯦ ꯊꯥꯏꯅꯗꯤ ꯃꯆꯥ ꯃꯆꯥ ꯈꯔ ꯌꯥꯎꯕꯗ ꯀꯩꯁꯨ ꯍꯣꯡꯉꯛꯇꯦ ꯍꯥꯏꯕ ꯎꯌꯦꯟ ꯑꯁ ꯑꯩꯗꯤ ꯎꯌꯦꯟ ꯉꯥꯛꯇ ꯊꯣꯡꯉꯒ ꯑꯃꯨꯛ ꯆꯥꯔꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯆꯥꯔꯝꯈꯤꯔꯣꯏꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯥꯔꯛꯄꯗꯤ ꯍꯋꯥꯏ ꯊꯣꯡꯕꯗꯒ ꯍꯥꯞꯄꯒ ꯎꯇꯤꯗꯒ ꯍꯥꯞꯄꯒ ꯑꯃꯅꯤꯒ ꯍꯥꯞꯄꯒ ꯈꯜꯂꯒ ꯌꯥꯝꯅ ꯇꯥꯡꯕ ꯑꯣꯏꯅ ꯆꯥꯔꯛꯇ꯭ꯔꯥ ꯃꯃꯥꯡꯗ ꯗꯦꯜꯂꯤꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗ ꯗꯦꯜꯂꯤꯗ ꯂꯩꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛ ꯂꯥꯛꯄꯁꯤ ꯅꯠꯇꯕ ꯍꯥꯟꯅ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯁꯦꯛꯃꯥꯏꯗꯒꯤ ꯏꯌꯥꯝꯕꯁꯤꯡ ꯃꯣꯏ ꯐꯦꯃꯤꯂꯤ ꯑꯃ ꯂꯩꯔꯝꯃꯦꯕꯀꯣ ꯑꯩꯈꯣꯏ ꯃꯊꯪ ꯃꯈꯥ ꯂꯩꯃꯤꯟꯅꯕ ꯃꯣꯏꯒꯤ ꯎꯌꯦꯟ ꯊꯥꯔꯛꯑꯦꯅ ꯐꯖꯩ ꯉꯁꯤꯗꯤ ꯃꯣꯔꯣꯛꯁꯦ ꯈꯤꯇꯪ ꯁꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦꯁꯦ ꯑꯗꯨꯒ ꯃꯣꯏ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯎꯌꯦꯟ ꯊꯥꯔꯛꯄꯗꯨꯕꯨ ꯑꯩꯈꯣꯏ ꯕꯨꯃꯔ ꯀꯧꯇꯥꯗꯣ ꯑꯗꯨꯒꯨꯝꯕ ꯑꯃ ꯄꯤꯛ ꯊꯟꯅꯒ ꯊꯥꯔꯛꯑꯦ ꯑꯗꯨꯒ ꯎꯌꯦꯟꯗꯨꯁꯨ ꯑꯩꯈꯣꯏꯅꯒ ꯀꯩꯅꯣꯗꯒ ꯄꯩꯌꯥꯗ ꯂꯦꯡꯉꯒ ꯅꯍꯥꯟꯋꯥꯏ ꯌꯨꯝꯗꯒ ꯂꯩꯔꯒ ꯆꯥꯔꯛꯄꯗꯨꯗꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯇ꯭ꯔꯥ ꯀꯪꯉꯀꯥꯟꯗ ꯈꯨꯕꯤꯃꯨꯛꯇꯒ ꯄꯥꯛꯄꯗꯣ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯊꯥꯔꯛꯄꯗꯨꯗꯤ ꯈꯨꯗꯣꯟ 3ꯃꯨꯛꯀ ꯄꯥꯛꯑꯦꯕ ꯎꯌꯦꯟ ꯑꯃ ꯈꯨꯆꯥꯎ ꯑꯃꯅꯤ ꯑꯗꯨꯒ ꯀꯧꯔꯛꯑꯦ ꯎꯌꯦꯟ ꯊꯣꯡꯉꯦ ꯂꯥꯛꯑꯣ ꯆꯥꯁꯤ ꯂꯥꯛꯑꯣꯅ ꯑꯗ ꯑꯩꯈꯣꯏ ꯌꯨꯝꯗꯗꯤ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯗꯒ ꯑꯃ ꯑꯅꯤꯒ ꯌꯥꯎꯕꯗꯣ ꯃꯌꯥꯝ ꯑꯃꯃꯝꯒ ꯌꯦꯟꯅꯗꯅ ꯑꯅꯤꯒ ꯌꯦꯟꯅꯔ ꯆꯥꯔꯛꯇ꯭ꯔꯣ ꯌꯥꯝ ꯇꯥꯡꯕ ꯑꯣꯏꯅ ꯉꯥꯗꯤ ꯍꯦꯟꯅ ꯇꯥꯡꯕꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯣꯏꯒꯤꯗꯨꯗ ꯏꯌꯥꯝꯕ ꯍꯣꯏꯒꯤꯗꯨꯗ ꯂꯥꯛꯑꯣ ꯎꯌꯦꯟ ꯊꯣꯡꯉꯤ ꯆꯥꯁꯦꯅ ꯆꯠꯂꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯈꯤꯇꯪꯒ ꯍꯥꯞꯄꯒ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯍꯥꯟꯅ ꯈꯪꯗꯦꯕ ꯑꯗꯨ ꯌꯥꯝꯅ ꯀꯟꯗ ꯎꯌꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯎꯌꯦꯟꯗꯣ ꯉꯥꯛꯇ ꯇꯧꯔꯒ ꯉꯥ ꯑꯌꯥꯏꯕꯒ ꯍꯥꯞꯄꯒ ꯊꯣꯡꯕ ꯈꯪꯕ꯭ꯔꯥ ꯑꯩ ꯑꯝꯇ ꯆꯥꯔꯛꯇꯤꯌꯦ ꯑꯗꯨꯏ ꯀꯅꯥꯝ ꯆꯥꯕ ꯊꯦꯡꯅꯗꯦ ꯑꯩ ꯃꯣꯏꯅ ꯑꯍꯥꯟꯕꯅꯤ ꯍꯥꯏꯗꯤ ꯑꯁ ꯑꯗꯨꯏ ꯈꯨꯆꯥꯗꯨꯗꯤ ꯄꯦꯜꯂꯤ ꯎꯌꯦꯟꯗꯣ ꯐꯖꯅ ꯍꯥꯏꯗꯤ ꯃꯍꯥꯎ ꯈꯪꯅ ꯆꯥꯕꯗꯣ ꯑꯣꯏꯔꯦꯕ ꯑꯗꯨꯗꯗꯤ ꯑꯗꯨꯏ ꯈꯨꯆꯥꯗꯣ ꯑꯃꯨꯛ ꯆꯥꯗꯧꯁꯨ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉ ꯂꯩꯔꯦ ꯁꯤꯗꯅ ꯀꯀꯥꯅ ꯂꯥ ꯁꯦꯝꯃꯒ ꯂꯩꯔꯦ ꯂꯥꯏꯒꯤꯒ ꯑꯩꯈꯣꯏꯁꯨ ꯉꯁꯤꯗꯤ ꯂꯥꯗ ꯑꯣꯏꯅ ꯆꯥꯔꯒꯦꯅ ꯇꯧꯔꯤ ꯃꯥꯅ ꯆꯩꯔꯥꯎꯕꯁꯦ ꯂꯥꯗꯒ ꯆꯥꯕꯗꯨꯗꯤ ꯅꯨꯡꯁꯤꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯂꯥꯁꯤꯁꯨ ꯌꯥꯝ ꯋꯥꯅ ꯊꯤꯔꯛꯏꯅꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯅꯦꯗꯨꯁꯨ ꯍꯥꯡꯉꯝꯃꯣꯏꯗ꯭ꯔꯥ ꯇꯧꯕ ꯎꯆꯤꯟ ꯃꯣꯏ ꯍꯥꯡꯅꯕꯅ ꯑꯩꯈꯣꯏꯒꯤ ꯈꯔ ꯀꯩꯅꯣꯒ ꯄꯣꯠꯀ ꯊꯝꯕ ꯈꯣꯠꯄ ꯍꯧꯗ ꯉꯥꯏꯔꯝꯃꯦꯕꯀோ ꯑꯗꯨꯗꯒꯤ ꯄꯣꯔꯛꯏꯅꯤ ꯑꯁꯤꯗ ꯊꯣꯏꯊꯣꯏ ꯏꯕꯥꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯀꯩꯅꯣ ꯆꯥꯛ ꯊꯥꯗꯣꯛꯐꯝꯁꯦ ꯁꯤ ꯁꯦꯝꯃꯤꯅꯤ ꯁꯤꯗ ꯕ꯭ꯂꯦꯁꯤꯁꯨ ꯀꯟꯅ ꯁꯦꯝꯃꯤ ꯄꯄꯥꯒ ꯍꯥꯏꯔꯣ ꯍꯥꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯣ ꯌꯥꯏꯐꯕ ꯑꯣꯏꯕꯤꯔꯣ ꯑꯩꯈꯣꯏꯁꯨ ꯑꯣꯏꯖꯔꯒꯦ ꯌꯦꯒꯦ ꯊꯣꯏꯊꯣꯏ ꯂꯣꯏꯔꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯏꯔꯨꯖ ꯀꯩꯅꯣ ꯇꯧꯔꯁꯤ ꯊꯦꯡꯉꯅꯤ ꯂꯥꯛꯑꯣ ꯃꯃꯥ ꯉꯥꯏꯔꯝꯃꯅꯤ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯊꯝꯖꯜꯂꯣ ꯌꯥꯔꯦ ꯂꯥꯏ ꯀꯠꯇꯣꯏꯅꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯂꯁꯤꯕꯣꯡꯗꯒꯤ ꯐꯪꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯇꯨꯜꯁꯤꯗꯒꯤ ꯂꯩꯕꯥꯛ ꯂꯩꯁꯥꯅꯤ ꯁꯤꯁꯤꯅ ꯀꯨꯁꯨꯝ ꯂꯩ ꯀꯣꯝꯕꯤꯔꯩꯗꯤ ꯌꯥꯎꯗ꯭ꯔꯦ ꯉꯔꯥꯡ ꯌꯥꯝ ꯀꯟꯅꯗꯤ ꯊꯤꯔꯨꯕꯅꯦ ꯑꯗꯣ ꯐꯪꯗ꯭ꯔꯦ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯌꯥꯎꯗꯕꯒꯤ ꯑꯃꯁꯤꯅ ꯑꯥꯗ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯦ ꯅꯪ ꯑꯗꯋꯥꯏ ꯃꯅꯨꯡ ꯆꯪꯉꯤꯗꯣ ꯀꯩꯒꯤꯅꯣ ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯣꯗꯅ ꯈꯤꯇꯪ ꯉꯥꯍꯜꯂꯁꯨ ꯌꯥꯅꯤ ꯍꯣꯏ ꯌꯥꯔꯦ ꯊꯤꯔꯗꯤ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯃꯈꯥꯗ ꯈꯤꯇꯪ ꯇꯥꯕꯁꯨ ꯇꯥꯖꯔꯁꯅꯨ ꯊꯨꯡꯗ꯭ꯔꯦ ꯄꯨꯈꯝꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯂꯣꯟꯁꯤꯟꯅꯔꯣ ꯗꯨꯛꯇꯨ ꯀꯩꯅꯣ ꯃꯩꯗꯨꯗꯩ ꯑꯗꯨꯝ ꯆꯨꯔꯣ
ꯁꯨꯃꯥꯏꯅ ꯆꯨꯅꯕ ꯆꯨꯅꯗꯕꯒ ꯂꯩꯕ ꯖꯥꯠꯂꯥ ꯑꯣ ꯌꯥꯕꯅꯤ ꯌꯥꯕꯅꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯖꯔꯒꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯆꯩꯔꯥꯎꯕ ꯂꯥꯛꯄꯁꯤꯗꯀꯣ ꯈꯣꯏꯔꯝꯃꯁꯤꯀꯣ ꯆꯩꯊꯦꯛ ꯎꯗꯦ ꯍꯟꯗꯛ ꯁꯤꯁꯤꯅ ꯀꯩꯅꯣꯒꯤ ꯊꯥꯗꯣꯛꯄ ꯃꯅꯤꯡ ꯃꯌꯥꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯃꯅꯨꯡ ꯉꯥꯛꯇꯅꯤꯅ ꯃꯅꯤꯡ ꯃꯌꯥꯗꯨ ꯁꯤꯗ ꯑꯗꯨꯝ ꯁꯛꯑꯦ ꯁꯤꯅ ꯃꯅꯤꯡ ꯃꯌꯥꯒꯤ ꯁꯔꯨꯛ ꯊꯥꯗꯣꯛꯑꯝꯃꯦ ꯁꯤꯅ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯀरुणꯥ ꯍꯣꯏꯒꯤ ꯍꯥꯏꯗꯤ ꯑꯖꯦ ꯍꯣꯏꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯊꯣꯡꯕ ꯃꯊꯦꯜ ꯈꯔ ꯂꯥꯟꯅꯕꯒꯤ ꯆꯠꯇꯣꯔꯤꯅꯤ ꯁꯤꯗꯅ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯆꯥꯛꯍꯥꯎ ꯈꯤꯔꯁꯤ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯁꯤꯂꯥ ꯁꯤꯗꯅ ꯎꯠꯇꯤ ꯁꯤꯅ ꯃꯀꯣꯛ ꯃꯔꯨ ꯉꯧꯕ ꯁꯤꯅ ꯁꯤꯡꯖꯨ ꯑꯗꯨꯒ ꯁꯤꯅ ꯌꯣꯡꯆꯥꯛꯀ ꯍꯋꯥꯏ ꯃꯨꯕꯤꯒ ꯌꯥꯏꯄꯟꯒ ꯏꯔꯣꯟꯕ ꯑꯩꯅ ꯄꯜꯂꯤꯁꯦ ꯑꯇꯥꯡꯕ ꯄꯣꯠꯅꯦꯅ ꯄꯟꯕꯅꯤꯀꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯖꯩꯑꯅ ꯑꯗꯨꯒ ꯁꯤꯂꯥ ꯂꯥꯛꯑꯦ ꯏꯟꯖꯥꯡ ꯊꯤꯟꯕ ꯆꯠꯂꯦ ꯑꯩꯈꯣꯏ ꯆꯩꯔꯥꯎꯕꯒꯤ ꯏꯟꯖꯥꯡ ꯊꯤꯟꯕ ꯆꯠꯂꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯁꯜꯂꯛꯀꯗꯣꯔꯦ ꯈꯨꯠꯁꯦ ꯈꯔꯃꯗꯤ ꯅꯤꯛꯑꯝꯕ ꯌꯥꯏ ꯃꯌꯥꯝ ꯑꯩꯅ ꯃꯣꯕꯥꯏꯜꯁꯦ ꯄꯥꯏꯕꯗ ꯈꯨꯠꯁꯦ ꯈꯔ ꯅꯤꯛꯑꯝꯒꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤꯗ ꯈꯨꯠ ꯅꯥꯝ ꯈꯛꯇꯅ ꯄꯥꯏꯔ ꯆꯠꯄꯁꯦ ꯆꯠꯄꯒꯤꯁꯨ ꯅꯤꯛꯄ ꯈꯨꯠ ꯅꯥꯝ ꯈꯛꯇꯅꯁꯨ ꯄꯥꯏꯕ ꯑꯁ ꯑꯩ ꯈꯤꯡꯉꯨꯔꯣ ꯊꯦꯡꯉꯦꯅꯦ ꯍꯣꯏ ꯃꯥ ꯁꯤꯔꯦ ꯇꯣꯛꯇꯤ ꯇꯣꯛꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯇꯣꯛꯇ꯭ꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦꯀꯣ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯎꯠꯆꯔꯛꯀꯦꯀꯣ ꯀꯔꯤ ꯀꯔꯤꯅꯣꯗꯣ ꯁꯤꯗ ꯑꯩꯈꯣꯏ ꯉꯥ ꯑꯃ ꯂꯩꯔꯦ ꯁꯤꯡꯖꯨ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯂꯩꯔꯦ ꯁꯤꯗꯅ ꯃꯀꯣꯛ ꯃꯔꯨ ꯉꯧꯕ ꯂꯩꯔꯦ ꯉꯥꯔꯤꯡꯈꯥ ꯉꯧꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯆꯝꯐꯨꯠ ꯂꯩꯔꯦ ꯎꯇꯤ ꯂꯩꯔꯦ ꯁꯤꯗꯅ ꯄꯥꯐꯣꯔ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡꯅ ꯄꯥꯐꯣꯔ ꯍꯥꯏꯕ ꯑꯩꯈꯣꯏꯅꯗꯤ ꯄꯥꯐꯣꯔ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯁꯤꯗ ꯍꯩ ꯊꯣꯡꯕ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯪꯒꯨꯔ ꯑꯗꯨꯒ ꯁꯤꯅ ꯆꯥꯛꯍꯥꯎ ꯈꯦꯔꯁꯤꯒ ꯑꯩꯈꯣꯏ ꯄꯨꯂꯞꯅ ꯃꯊꯦꯜꯁꯦ ꯃꯆꯥ ꯁꯨꯝ ꯇꯧꯕꯁꯤꯗ 9 ꯍꯥꯏꯇꯥꯔꯦ 9 ꯁꯨꯔꯦ ꯃꯥꯅꯤ 9 ꯂꯩꯕꯗꯨꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦꯅ ꯆꯪ ꯇꯥꯅꯕ ꯌꯥꯝꯗ꯭ꯔꯕ ꯃꯌꯥꯝ ꯍꯧꯖꯔꯒꯦ ꯆꯥꯕ ꯍꯥꯎꯅ ꯆꯥꯔꯒꯦ ꯃꯌꯥꯝꯁꯨ ꯍꯥꯎꯅ ꯆꯥꯔꯝꯃꯅꯤ ꯈꯟꯖꯩ ꯃꯌꯥꯝ ꯑꯩꯗꯤ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯎꯇꯤꯅ ꯍꯥꯜꯂꯒꯦꯀꯣ ꯆꯩꯔꯥꯎꯕꯒꯤ ꯃꯊꯦꯜ 우띠 뭐야? 우띠도 하우데. 마 그래라. 마히 또 서러게. 메이도 짜에. 나가 마히 실라 포코라 마히 마. 하고만. 포코라 고기 해리 하지라. 포코라 마히 마를 하고 마를 하와이. 그라운드 해야 아야 이렇게. 많이 기다리다가 이렇게 하면 안 돼요. 가이마마. Ini usopra. Pokola mahi ngai nari tu dia. Ngai yang tu bayi ngai ni kan ngai yang dia. Aku ngai tu pokola ni. Nak tu mahi ngai tu je. Ni ngai nama ni. Mahi na hau ni. Ngai yang tu ba. Mama, papa. Amana kamera mana kita nak karan tabiri je kaya ni. Nak sini Mayam. Kaya kita tu wali fazana di tagle hai. Pukse ware. Khi kita ngau ke.
chahau kirji anh cháu kia cha cần tôi cũng ra cha cái sao Drop đấy on tang. Mama. Mami ngonya. Papa. Chandra wa Yung chak le. Yare. Yung chak le. Ay smile yung chak. Drop the drop. xin nó kia hay đi sao sẽ sao không đi được không sao làm gì vậy hả Kita. cái nó mà đủ rồi mình mà mắt sao đâu nè yung sao đâu gì năng đi sao đâu nè năng xí phải chứ papa sao không kia sao cái đó nhớ của nữa Masa salah. Kita. Dari sen sao jalan. Mama. Mama piat. mình là sao đi của chúng sao này nghe đâu vậy mà thế mình là sao này sao đi của chúng sao này cái gì đó bây giờ ngao rồi bro Buka. Anggur itu mah ngapil. wah nah hay thùng này Anggur thong ba. ya chơi chú à cha cái thùng này có sao nào đi rồi cái này ठीक है Hao ya. Tại sao tôi qua thằng đó. Hao ya xem mình đi qua. Hả chị? Số kiếp liền ra cái đẹp cái tông rõ. Ở đây anh hay như thế lông ở đây cái nó học cho mình rồi. năng sao rồi bỏ sao Cái đi lúc nào cái thùng cái gì em hao ya tôi. đi Học tới không rồi được. Phải là ta đó nè. Đi ra tới. hin bada samput jawab dre hay thùng bê jawab dre Sampai ke henge or mana. se wah ya se tu sudah mayam video nami ne Tôi ấy thì chắc khởi lên mày. Còn không thì sao được. ai cái sin na le si na cha ki bagi cái nó ne maru kai kra do aga hazana haure ngasi ado sero bagi mathen je yam haur char ni na hadaki chahi je amna haur na cha ga to ma le nuai to ma le ado mayam di kamai to wi ge comment da pibi ro kari mathen cái nó tàu re karam mane hena hawi mayam gi di cái gì mình sẽ lấy nhiều có sĩ injang ini hena hau ba hai bam le ko koi ngasi gi oina dia koi gi first cái nó ta re irom bana yai pan ga hap koi irom bana man si ko hau ko hai di yai pan gi di karam kan sa gi noi to ningjang dire ka o re ba to cái mà chỉ quy gre hai ba chang ke tra ga kun ma tho quy gre ko Jadi tungan ba. Jadi aku ni sungsa azarak tu bagi. Atai ni anti tum sai ba. Jadi kira jam hawe hay thùng jam hawe. hau ki ju hau Rồi hawe yang anu tu ne. Irum ba se. irom bana ngasi koi gi di irom bana first ta gre aduga second ji kana pi ni khir ta khir ji na second ta Auga atai na adum nomagi akoi na ge tum thong ma chang ni tum hawe ba Sinju jam hawe ka. hawe sing ju hawe Hay jam hawe jadi. hawe ado Ma na sai hawe ka ni ba. Nga thùng mà gì? nga thong di te Nga thùng mà chú yang mà gì pakora ma gì. oh ai này nga Ai thong cái wa cái nó hay to anh. nga thong ma hi je hawe ma le silang nga thong ma je akoi ge ma hi thong akoi ge pakora ge ma hi thong ma le hai bu so ke ado ma ji wa khan gi dang ma je ma je sidari ra traga thagali ra gyan ta tri ye ado aina pakora ma hi je ko so ke yam pa na ngai ne adu gi ne na hai ne ado ma ji thang ta ya tre Nga cái wa hay cái pakora này cái thì nga cái tầm đần nào với đại anh chung. Ba cái đi hào với cái lên làm gì. ado mayam ngasi di kainoda akoi cha bu gi je cheiraoba gi kaino je video je si matang da loisanjarage ado mathang gi video da mu mayam amu thengnare je okay bye Bye bye. yai paminare je hai ro mayam yai paminare je Kali Manipuri mana ya kali habro. manipuri mana kari ha na hidu ba idi ka ore amta hai ro mari khang ne amta hai ro Saya mau tanggal lagi. mina blessing very good hai rani manipuri mana hai ro Ayo. Mana? Lepa.